ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯅꯥꯔꯟ ꯁꯦꯅꯥ ꯈꯨꯟꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ MPAꯒꯤ ꯊꯧꯃꯤꯁꯤꯡ ꯅꯣꯡꯁꯨꯝꯗꯒꯤ ꯆꯠꯈꯤꯅꯕ ꯈꯪꯍꯟꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ Notice window sandok sa iba nung pau ming tabi basing gujan na khurumjari hausi pau sandok na pisari sugnuda irang kitang nemle haina khanari ngai ngarang Westpur district Churchanpur district tainaba Naran Sena Kuntamna Kuki militant singna nongmai kaptharakre numidangi pung 3 tabada khanghodana nongmai kanna kapa horakpada lan nangduna matam sangna ipaiba pokliba mafam asida amuk leptana hanagum nakal anida nongmai kapnabagi thodok thokadra haina khunja singmi paiba poknare adum oinaba pungkhai ama rom nongmai kaplaba matungda makha tana nongmai kapna khidrei nakal anida ngaihak nongmai kapnaraba tungda lepkhibadagi khunja sing khara safaki thodok asiga mari lenina akoibagi khunja singna high canal chingkhong amadi ching mathakta CRPF BSF Sikh regiment leina matau karamna nongmai kaplaklibano haina wahang hanglakli Kameloki nongsumda hauzik khungaktuna leriba MPAgi thaumi singbo Assam Riflesna mafam adu thadoktuna chakhigadabani haina khangalakpabu yaningdaba phongdoktuna miyamgi oiba mifam ama ngarang Universal Mothers Organization UMO Thobal District na senduna district asigi Langatel khunda pangthokre Langatel khungi mairapabi ima ibel singamadi miyamna saru yaduna pangthokiba mifam aduna Assam Rifleski michang mikhai naiba thawongbu kanna yaningdaba phongdokbaga loinena Assam Rifles Manipur dagi hanbikro Manipur imana yaifare amadi 𝐁𝐫𝐲𝐚𝐬 narco terrorist maru fangna muthalu haiba kholau kya sulauki UMO Thobal district general secretary Okram Manoramana phongdorakpada nongsumgi ima ibel singna aikhoigi khunbu ngakpi senbiriba khungakpa singamadi MPAgi thaumi singi damak lebliba khongthang ase Thobal district ima ibel sing maru oina Langathelgi ima ibel sing asinasu matam pumbada sagotkani hairaduna Assam Riflesna MPAgi thaumi sing mafum adu thadoktuna chatkhro haina warning torokpa ase UMO na yaningde haiki UMOgi oina masi aikogi Langathenda adugumdaba huje nungsum Kameloki haiba mafam asida ARC ne aikoi huje kunna kuna leizeriba silenausing amadi MPAgi kangbuda mokoi chatkro haibagi warning asi aikoi yajaningge maramaduna huje nungsumgi silenausing imaibel singa lepiriba mokoi buyaningdaba asida eminariba aikoi Thobal district oina akoi huje Langathenda pathok sariba maibel akoi kuna mangnasu mokoigi yaninde haiba asida akoi kunna saruk yaminazari Session Forum Peace Committee amasung saukhat khongthang lup singjamai singa makhagi apunba thomi singna ngasi sugnugi arambai Tengol Unit 47 da ngamjaba chana thaknaba polam sing mateng pangkhre Session Forum Peace Committee amasung saukhat khongthang lup singjamai singa makha anina singkhong singya da palngakliba maitei singda leptana mateng panglapagi manung chana ngasigi mateng adu pangkibani handa kuki militant singna sugnuda numit taruk ni chupna afaba makalgi khutlai sizina duna bom amasung nomai kapsil lakpada madubu ngakthokliba maitei khulngakpa singda su Luf ani asagi thaumi singna lanfamda changsanjuna angama mateng pangkhibani Kuki militant singna maitei khun singda landaraktuna tha tara suraklaba asida Manipur lengaki responsible leitaba thawong sing asigi mayokta amadi February 19 dagi haugadoriba state assembly asida kuki MLA tara amadi kuki narco terrorist singi mayokta waref loduna lan asi loshinaba lengakna honagadabani haiduna masing yamlaba nupi singna saru yaduna ngarang hairokta miyamgi oiba rally chatkre kholau kaya laukre apunba maira paibi hairok ningol club hairok amadi apunba club hairok na senduna chatkiba miyamgi rally adu hairok part 2 maning School ground dagi hairok litan city club ki ground forward chatlaba matung miyam gi oiba mifam ama city club ground da pangthoktuna waref kaya lokkibaga loina apunba club hairok ki mihut singna chief minister da memorandum ama sopisin kre rally aduda miyana
lan lefhannaba chap chaba waref assembly na lawdrabadi election tawba yaroi manipur gi periphery dagi assam rifles lawtoktuna state force na mahut sinnaba assembly na waref law su makhata na stangdokpa yaroi manipur da popi thaba yaroi manipur thugai na ba honariba kuki amle tara disqualified taw manipur da nrc athubada chana halu mitop khandokpa gi ves year 1961 oiba yaroi ITLF amadi kotu terrorist ni haina lawtokadabani amadi manipur gi itihas da kuki asi refugee ni haina thaba placard sing su sizina ki bagal loina kholau ke asu lauki rally aduga mari lenina apunba Club Hierarchy Convener Thongnausam Roshan na Fongdoki Bada, Tatara Fazilakadoraba Kangnuf Kilan Asida Irang Asibot, Tokan Bada Chauna Generiba, Kukigi Amale Taranangasi Fawa Lengaki Kudong Jaba Punamak Loduna, Nungaina Layraga Maide Micham Miam Sing Asina, Lambi Sorok the Yaraktuna, Sinkong Singyada Langakuna Lehan Liba Asi, Ngasigi Lengakna, Haksina Lobiu, Mamang the Fonkiba Assembly me from the Kangnufki Irang Asiga Mari Lenabawaref Amata Lauki Drabasu. February kunipan dagi haugadoriba assembly mifam asidadi lan asibul lotion ba yaba waref lobiyu haiki kuki MLA tara amadi kuki terrorist sing bu chairak piba yaba waref sing loduna chathariba kaluf ki lan asibul lotion ba khongthang sing soidena logadabani pumnamak asinga sigi lengakta khanghanabagi damak hairoki miyam nanga sigi khongchat asi chatpani miyam nanga si logadaba waref sing adu DC Thawal gi khutangda Chief Minister amadi assembly gi speaker da memorandum sing pisilagani hainasu fongdoki Wari tang kunipan dari Haudula, Manipur ki State Assembly bangku kaniana, Kerala dibagi matungi la bangku kanibe Assembly sida, pekpin nana bagi damakta, amade haujung jikta sari belan nasi, lep nana bagi damak, Assembly session sida, aset ko wari mama lobiu, loina na, lebak thugai na ba, Manipur thugai na ba, asoba role lau riba du kumleba kuki MLA tara, ngasi mak. Makoi ki oiba thagi tolop sing phangdru ningai den lai thorga akoi micham mayam sing asina ngasi mera paibi mayam nupi mayam asina surokta tumdana naha kaya abama tamgada mai sing tamdana amadi khulai paidana ngau akoi kocha chatna lai khlani ba sahi ama helo bhawa state government amadi central government na election biduna sigum lob la asi lotion bagi ware phire ama bhaba lorok taba lotion na bagi mami amta urakta usna maram oira kanda handak atang ba Hana mamang da phangdiba Manipur ki Assembly session asidasu karigumba lalasi lotion bagi wari amta lawgidaba huju maju da lotion gibna maram oirakanda hanak phangaduriba assembly ki session asimadi akoi tholiba lalasi lotion na ba ase ko wari lawbiu loina asigumlaba kuki terrorist sing support tawriba MLA tara asisu house tagi disqualify tawbiu haibki demand sing loina tonga ma demand sing tawduna akoi ngasigi rally si pangthok sabani Hierarchy miyam puna yaupinaraga sasariba miyam maje dese ekoi awaba phongokul taseng ekoi wari ekoi isa isu sing mapang mang khandra daga sutambak mahuta lan da pra le logo da thoga phudimak sere thoga mati se sarkara lobina dana ekoi mama wadi kaya masa wadi kaya se asuki mati wari ekoi maile khandra aduma iba homada Manipur gi daiba Baitai jati phudimak sere kangaun lele ba khusise amukta di yengsan bio hadaki assembly session nirmangan phongna dabasida sarkara no phok thoga sampa na lobiraga ekoi miyam awak sing oh miro kuki terrorist sing na tharaga amadi kuki MLA sing apa pakoi gi dadi phok dadi bibiraga pakoi this conflict da biba halse ekoi bayang gi ase pa mari Security Force Signaching Amasung Tamgi Irang Toklakpa Yaba Mafam Singda Operation Chathabada Yamlaba Kutlai Sing Fari Hari Police Tagi Fangba Report Amagi Matung Inangarang Churchanpur District di Haulenjang Village Samadi di Molzang Village Kataina Bada Local Mad Single Barrel Gun Ahum Local Mad Pistol Ama 9mm Gi Maru Ani Country Mad Improvised Long Range Heavy Mortar Ani Tear Gas Gun Ama Tear Smoke Cell Soft Nose Ama Tear Smoke Cell Ani 200 Chani Charpi ki fact currency note taruk amadi back ama fakale hari loina Churchanpur district ki Moljang dagi magazine yauna 303 rifle ama magazine yauna 9mm pistol ama single barrel nipan magazine yauna .22mm pistol ama magazine yauna 9mm CMG ama gelatin stick nipan 303 rifle ki 7.62mm maru yankhanithoi amadi icom radio set ama fare amarom da kaisampa junction dagi mioi ahum magazine yauna SLR rifle aniga loinena fare hari faraba mioi sing adudi Visnupur district dagi Naurim Inau Tomba Singh chei yankhanithoi wahengbam Inau cha chei nifutaret amadi wahengbam Homendro Singh chei kunipani makhogi mathakta case amasu register tawkre hauki
ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯌꯥꯝꯂꯕ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯔꯐ꯭ꯌꯨꯀ꯭ꯌꯨ ꯆꯍꯤ 94 ꯑꯃꯗꯤ ꯖꯤꯅꯠ ꯆꯍꯤ 52ꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯗꯒꯤ WY tablet 𝐭/ꯀꯦꯖꯤ 19 ꯉꯥꯛꯄꯤꯒꯅꯤ 18 ꯈꯔ ꯍꯦꯟꯅ ꯑꯃꯗꯤ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯒ꯭ꯔꯥꯝ 436 ꯑꯃꯁꯨꯡ ꯑꯜꯄ꯭ꯔꯥꯖꯣꯂꯝ ꯇꯦꯕ꯭ꯂꯦꯠ 8,963 ꯀꯦꯐꯤꯟ ꯀꯤꯂꯣꯒ꯭ꯔꯥꯝ 5 ꯀ꯭ꯔꯤꯁꯇꯦꯜ ꯀꯤꯂꯣꯒ꯭ꯔꯥꯝ 2 ꯒ꯭ꯔꯥꯝ 169 ꯑꯃꯁꯨꯡ ꯒꯣꯜꯗ ꯗꯁ ꯀꯤꯂꯣꯒ꯭ꯔꯥꯝ 9ꯒ ꯂꯣꯏꯅꯅ ꯔꯕꯔ ꯁ꯭ꯇꯥꯝꯞ 10 ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯟꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Welcome you all to Unapa School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Introducing a newbie challenge at SS Career Solution. Admission open for Sunday and daily classes. In this program, you will be able to be a powerful communicator, speak with tonality, get the pleasing personality, enhance your beauty and lifestyle, sense of wellness and helping behaviors, table etiquettes, learn cleanliness and hygiene culture, art and craft as hobby, and culinary skills. Limited sets, so grab the opportunity. We also provide a specialized classes on main topic like vocabularies, voice and accent, intonation, and grammar. For more details, contact SS Career Solution, 2nd floor, Gypsy Building, More Market, Pauna Bazaar, Imphal. For more information, kindly do call us at 762-896-0947. Years of trusted diagnostic service, Babina Diagnostics. ब्रेक की मतुंगदा मयाम बतरामना उक्चरी मखदब पाव पिजरी ममांग चहिगी मे अहुमदगी कुकी नार्को टेररिस्ट ना मैते फुरुपता चथरकलिबा लान असि थेंगनबदा माइपुनना अचौबा थौदांग यारिबा अरामबाई टेंगोगी यूनिट अमा ओरिबा 80 यूनिट 2 यारिपोकता तेलेम जितेन यारिपोक खोइरोमदा लेबना गाड़ी जिप्सी अमा थबक थौरम चटनबदा मतेंग ओइनेनबा खुदोल तमख्रे 80 गी माइकेदगी जिप्सी खुदोल तमलकपदा तेलेम जितेन बु ngamkhai leitana thagatpa phongdokhi Ngarang Zirivam District South Kasimpur da leiba ATM English School gi Education Awareness Program ama pangthoki program asibo haudokpa oine school asigi students singna welcome song ama saki thauram asiga mari lenena school asigi vice principal Varzona Marna Hai ngasi pangthok liba Education Awareness Program asigi maramdi mafam asi rural area oibana larik laishu tambagi khudong chadaba leibana ATM English School asi nauna hanglibani haina phongdoki Chaliba Thasigi Kunmathoidagi Bangladesh Manipuri Kang Federation Bangladesh na Sanduna Bangladesh ke Mauluvi Bazar gi Adampur Bazar gi Kamalganj ki Naya Patan Kang Sangda Nupa Mari Nupi Ahum Punna Kangloi Tare na Sanariba Knockout Kang Ningtam Kang Tournament 2024 gi ngarang sanakiba first semi-final match da Nityananda Kangkhut Mangalpurna Naya Patan Youth Club po Panjal Taramatoi Tarukta Maithiba Piduna Nityananda Kangkhut Mangalpurna tournament asigi ahanba final changba Kangkhut oikre ani suba semi-final match da na Uzaulai Rembi Kangkhut Kunagauna Hamong Kun Mahadev Kangkhul Bibu Panjal Taramatoi Nipanda Maithiba Piduna Uzaulai Rembi Kangkhut Kunagau final changkre ngarangis first semi-final match da Mongolpur Nityananda Kangkhuna toss ngamduna kang kapa hauki aduga Naya Poton Youth Club na maike khanduna kang sanaba hauki apiba pung ahumgi
Pung ahumda Nityananda Kangkut Mangalpurna Nayapatan Youth Club fu Panjal Taramatoi Taruk Damai Tiba Piduna Tournament asigi ahanwa final changba Kangkut Oiki Match asi TS Rup Chana Just Oiki aduga timekeeper oina Radhakishore Sarmana Oiki First semi-final match ki 𝐿𝐿 Mari Lamtha Tara Pankiba Mongolpurgi Kangloi Sudirna man of the match ki mana fangki aduga Mongolpurgi Kangloi Nupi Sandorai Midalina 𝐿𝐿 ahum lamtha taruk so man of the match ke mana fangki second semi-final match ta Hamom Kun Mahadev Kangkut B na tos ngamduna maike khanki aduga Uzaularembi Kangkut Kunagaw na kang kapa hauduna kang sanaba hauki apiba matam pung ahumda Uzaularembi Kangkut Kunagaw na Hamom Kun Mahadev Kangkut B bu Panjal Taramathoy Nipan damai thiba piduna Uzaularembi Kangkut Kunagaw final changki match asida and Asokumar na just oiki aduga Radhakishore Sarmana timekeeper ojuna match asi sanaki Uzaularembi Kangkut Kunagaw gi Kangloi Anantona 𝐿𝐿 Mari Lamtha Taret Punna Taramathoy Panki aduga Hamom Khulgi Visojit su 𝐿𝐿 Manga Lamtha Taruk Punna Taramathoy manaduna Torsta Visojit na man of the match ke mana fangki Nupigi oina Dipalina 𝐿𝐿 Mari Lamtha Manga Punna Mapan Banduna man of the match ke mana fangki Arabida Maraba Pau Amuhana Pizari. Kuki Kulai Paiba Singangarang Amukhana Naran Saina Kuntam na Nomay Kapsilakre. Assam Rifles na MPA gi Thongmi Singh Nongsumdagi Chatkinaba Khangan ba Yaningde Haina Universal Mothers Organization UMO gi Maikidigi Fongdorakle. Norris Windona Sandok Sariba Nungtilgi Pau Matang Sidaloi Sari, being Tabiriba Singbu Amuka Hanna Join Mabamna Kurumjari.